ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯤꯝ ꯑꯁꯤ BSNLꯗ ꯄꯣꯔꯠ ꯇꯧꯕꯅ ꯐꯔꯗ꯭ꯔꯥ? ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯣ ꯑꯃꯁꯨꯡ ꯃꯇꯧ ꯀꯔꯝꯅ BSNL ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ BSNL Bharat Sanchar Nigam Limited ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯔꯟ ꯇꯧꯕ ꯀꯝꯄꯅꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯃ, ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯤꯝ ꯑꯁꯤ BSNLꯗ ꯄꯣꯔꯠ ꯇꯧꯕꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ BSNL ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ BSNL ꯑꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯚꯥꯔꯠꯀꯤ ꯃꯐꯝ ꯑꯔꯥꯞ-ꯑꯔꯥꯞꯄ ꯃꯐꯝꯁꯤꯡꯗ ꯃꯣꯕꯥꯏꯜ ꯅꯠꯇ꯭ꯔꯒꯅ ꯏꯟꯇꯔꯅꯦꯠꯀꯤ ꯁꯔꯚꯤꯁ ꯌꯧꯗꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯥꯎꯈꯠꯍꯟꯅꯕ ꯑꯃꯗꯤ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟꯅꯆꯤꯡꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯂꯤꯡꯈꯠꯈꯤꯕ ꯀꯝꯄꯅꯤ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯦꯟꯗꯣꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯤꯡꯈꯠꯈꯤꯕ ꯀꯝꯄꯅꯤ ꯑꯃ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ 2001ꯗꯒꯤꯅ 2008 ꯐꯥꯎꯕꯗ 46,000 crore ꯄ꯭ꯔꯣꯐꯤꯠ ꯖꯦꯅꯦꯔꯦꯠ ꯇꯧꯗꯨꯅ 76% ꯃꯥꯔꯀꯦꯠ ꯁꯦꯌꯔ ꯑꯣꯏꯔꯝꯕ ꯀꯝꯄꯅꯤ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯠꯂꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ BSNLꯅ ꯌꯥꯝꯅꯃꯛ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝꯗꯤ BSNL ꯑꯃꯁꯨꯡ ꯇꯥꯇꯥ ꯀꯟꯁꯜꯇꯦꯟꯁꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯅꯤꯁꯤꯅ ꯈꯨꯠꯁꯝꯅꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯥꯒꯁꯠ ꯅꯠꯇ꯭ꯔꯒꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ BSNLꯒꯤ 4Gꯒꯤ ꯁꯔꯚꯤꯁꯁꯤꯡ ꯂꯣꯟꯆ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯀꯦꯠꯇ ꯌꯥꯝꯅꯃꯛ ꯍꯣꯠ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯇꯣꯞꯄ Jio, Airtel, Vodafone Idea ꯀꯝꯄꯅꯤꯁꯤꯡꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯡꯖꯧꯅꯅ 5Gꯒꯤ ꯁꯔꯚꯤꯁꯁꯤꯡ ꯄꯤꯗꯨꯅ ꯂꯩꯔꯕꯅꯤ꯫ 2016ꯅ ꯂꯣꯏꯔꯝꯗꯥꯏ ꯑꯃꯁꯨꯡ 2017 ꯍꯧꯔꯛꯄ ꯃꯇꯝꯗ Jio ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯂꯣꯟꯆ ꯇꯧꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ ꯐ꯭ꯔꯤꯗ ꯏꯟꯇꯔꯅꯦꯠꯀꯤ ꯁꯔꯚꯤꯁ, ꯐ꯭ꯔꯤ ꯗꯥꯇꯥ ꯁꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯊꯥ 3ꯒꯤ ꯑꯣꯏꯕ ꯐ꯭ꯔꯤꯗ ꯅꯦꯠꯋꯥꯔꯛꯁꯤꯡ ꯑꯁꯤ ꯐ꯭ꯔꯤꯗ ꯐꯣꯟ ꯇꯧꯕ ꯌꯥꯕ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯕ ꯌꯥꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯋꯦꯜꯀꯝ ꯑꯣꯐꯔ ꯑꯃꯗꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯣꯐꯔꯅꯆꯤꯡꯕ ꯂꯣꯟꯆ ꯇꯧꯗꯨꯅ ꯀꯝꯄꯅꯤ ꯑꯁꯤꯅ ꯆꯍꯤ ꯑꯃ ꯍꯦꯟꯕ ꯐꯥꯎꯕꯗ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯁꯤꯝ ꯈꯨꯗꯤꯡꯃꯛꯇ ꯐꯣꯟ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠ ꯐ꯭ꯔꯤꯗ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯁꯤꯅ ꯆꯍꯤ ꯑꯁꯤꯃꯛꯇꯗ ꯊꯥ 6ꯀꯤ ꯃꯅꯨꯡꯗ Jio ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯔꯤꯁꯨꯕ ꯇꯦꯂꯤꯀꯣꯝ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯕ ꯉꯝꯈꯤ꯫ Jioꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ 40% ꯃꯥꯔꯀꯦꯠ ꯁꯦꯌꯔ ꯑꯃꯁꯨꯡ Airtelꯅ 33% ꯑꯃꯁꯨꯡ Vodafone ꯑꯃꯗꯤ Ideaꯅ 10-15%ꯒꯤ ꯃꯥꯔꯀꯦꯠ ꯁꯦꯌꯔ ꯂꯧꯗꯨꯅ ꯂꯩꯔꯤ ꯑꯃꯁꯨꯡ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ 6ꯗꯒꯤꯅ 7% ꯐꯥꯎꯕ ꯃꯥꯔꯀꯦꯠ ꯁꯦꯌꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯏꯅꯔꯤ꯫ Jio ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯂꯣꯟꯆ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯑꯁꯤꯗ ꯏꯟꯇꯔꯅꯦꯠꯀꯤ ꯑꯗꯨꯛ ꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯒꯤ ꯗꯔꯀꯥꯔ ꯇꯥꯔꯝꯗꯕ ꯇꯥꯔꯒꯁꯨ Jioꯅ ꯂꯣꯟꯆ ꯇꯧꯔꯛꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯏꯁꯤꯡꯒꯨꯝꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯏꯟꯇꯔꯅꯦꯠꯀꯤ ꯗꯥꯇꯥ ꯑꯁꯤ ꯗꯔꯀꯥꯔ ꯇꯥꯕ ꯃꯌꯥꯝꯗ ꯍꯦꯕꯤꯠ ꯑꯃ ꯑꯣꯏꯅ ꯇꯝꯕꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯃꯥꯔꯀꯦꯠ ꯁꯦꯌꯔ ꯑꯗꯨ ꯍꯥꯛꯅ ꯂꯧꯁꯤꯟꯈꯤꯕ ꯇꯥꯔꯒꯁꯨ 6 ꯑꯃꯁꯨꯡ 7% ꯐꯥꯎꯕꯗ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯂꯥꯏꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯥꯞ-ꯑꯔꯥꯞꯄ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯥꯞꯄ ꯂꯝꯗꯝꯁꯤꯡꯗ ꯇꯦꯂꯤꯀꯝꯃꯨꯅꯤꯀꯦꯁꯟ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯚꯥꯔꯠꯀꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯩꯕ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁꯦꯠꯑꯞ ꯇꯧꯗꯨꯅ ꯊꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ BSNLꯒꯤ ꯁꯤꯝ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯣꯞꯁꯟ ꯑꯁꯤ ꯌꯥꯝꯅ ꯂꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯤꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄꯒꯤ ꯃꯔꯝ ꯈꯔꯒꯤ ꯃꯅꯨꯡꯗ Jioꯅ ꯂꯣꯟꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯝꯄꯅꯤ ꯑꯁꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯒꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐ꯭ꯔꯤꯗ ꯗꯥꯇꯥ ꯑꯃꯁꯨꯡ ꯀꯣꯜꯒꯤ ꯁꯔꯚꯤꯁ ꯄꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥ Jioꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯟꯈꯤ꯫ ꯑꯃꯁꯨꯡ ꯑꯁꯤꯗꯁꯨ ꯅꯠꯇꯅ BSNL ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯀꯁꯇꯃꯔꯗ ꯔꯨꯠ ꯑꯣꯏꯕ ꯑꯃꯗꯤ BSNLꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯐꯠꯇꯕ ꯃꯈꯜꯒꯤ ꯃꯇꯝꯒ ꯆꯥꯅꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯣꯏꯔꯛꯇꯕ ꯑꯃꯁꯨꯡ Jioꯅ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯞꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ Jioꯔꯣꯝꯗ ꯄꯣꯔꯠ ꯇꯧꯈꯤ ꯑꯃꯁꯨꯡ Jioꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁꯤꯡ ꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ Jioꯅ ꯃꯇꯤꯛ ꯆꯥꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯒꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯅꯣꯄꯣꯂꯤ ꯑꯣꯏꯅ ꯊꯥ 3 ꯅꯠꯇ꯭ꯔꯒꯅ ꯊꯥ 6 ꯈꯨꯗꯤꯡꯒꯤ Jioꯒꯤ ꯔꯤꯆꯥꯔꯖꯁꯤꯡ 25% ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯔꯤꯆꯥꯔꯖꯀꯤ ꯃꯃꯜꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥ
Anand Ambani gi luhongbada lupa crore lising kaya changlabasu hairiba senfamsing asi miyamna makhoigi pocket tagi pibagumna khanaraki amasung hainaraki hairiba thodok asigi matung oinana BSNL amasung Tata Consultancy Service hairiba company asina pullaga BSNL gi oiba 4G service launch tawragani amasung hojik ki oiriba Jio amasung BSNL gi oiba recharge singa sangdamnaba matamda Jio gi 379 2GB per day 30 days ki oiba unlimited call asi BSNL gi oina 199 faubada phangakpa amasung asidagi hena ahong ba recharge kaya somna hairabada 199 gi recharge asi 108 ta BSNL gi oiba recharge kaya phangakpa asina maram oirga mayamna BSNL bu hena pamnaba helaki hairiba thodok asigi matungdagi BSNL ngasi faubada subscriber 8 lakh ki chang gain tawri haina panari amasung Tower 3500 install tawri amasung chaliba chahi asigi loselakpa sarukta tower lising kun yung nabagi damakta panam thamli karigumba Bharat Sanchar Nigam Limited haina khangnariba BSNL hairiba company asina 4G gi servicing launch torokpa taragadi mayamna toina hangliba BSNL hairiba sim asida adomna pairiba number sing adu port tawba natragana BSNL gi anoba sim card lawduna mobile data na chingba sing asisinaba sena fagadra haiba wahang asigi paukhum oinadi karigumba adomna leiriba mafum aduda BSNL gi network mapung phana phangba taragadi 4G haiba si ekhoigi damakta dumak subscriber sing gi damak manage tawba yaba adugma network makhalamani loinana adomna company natragana atop network heavy mathau taba thabak thoram sing tawdaba taragadi 4G network su adumak chalaiba yaba adugumba internet ki service fajana sinaba yaba network makhalamani adubo hana sumangjauna na haijakraba karigumba adomna leiriba mafam aduta BSNL gi network mapung phana phangdaba taragadi adomna number sing adu port tawro matungda network phangdaba natragana network ki issue gi oiba problem kaya lakadaba oiragadi hairiba sim adu port tawruba adongi damakta mangjaba oigani khwaidagi maru oina BSNL amasung hojiki matamda leiriba private companies sing asina piriba recharge ki amount amasung akoina piriba features sing si changdamnaduna yengba matamda BSNL hairiba company asina launch tawkhraba amasung tungda tawrakadaba recharge ki plan sing asi yengnaruba matamda customer sing gi damaktadi affordable oiba price ta BSNL na pibana maram oiraga mayam punamaki wakhalonda hojik phawda BSNL hairiba company asida ship tawnabagi wakhalon kaya fongdoknari mathakta panjakriba maram mayam asi leibana hojiki matamda BSNL hairiba topic asi yamnamak viral oiba topic ama oibata natana mipum khudimangna adomna paibiriba sim sing adu BSNL hairiba company asida port tawduna sim sing adu onthokpana Faradra haiba wahang asigi paukhom oina semjaba video amani ngasigi video asibu miyang tabiriba singna video asibu like tawsinbiramu channel asibu subscribe tawdriba singna su channel asibu subscribe tawsinbiramu tungdasu asigumlaba nungairiba video kaya yangbinoginmakta ngasigi oinadi video asi matang asdi losinjari tungda nobo video amada amuk thengnarasi